Kumja Lisingani Kulhumdoi Gate make Kunipanda Imphal East District Gate Gwaltabi Kulda Kuki Singna Akanamong the Landara Kiba Numit Adu Ningshing Duna Laklibatang Kunipanda Gwaltabi Thoudok Ningshing Numit Haina Ningshing Thorom Pangtoklagani Haina United Voluntary Association Yuvagi Convener Thangjam Luwang Maintain Fongdurakle Manipur Press Club K Thangjing Hall the Pangtokiba Pau Mifam Amada Wafam as a Fongdukladuna Magna Hai Kumja Lisingani Kulhumdoi Gate make Kunipanda Kuki narco terrorist signa ingna chukna lejaramba Gwaltabi khunda landarakuna icham chamna sura nomlaga hinjaramba Gwaltabi gi khunja kaya mayum thadoktuna lanjena ke ngasi fawba Gwaltabi khul ase khuntak lansiduna leide mafam aduda leiramba khunja kaya ngasi su relief camp singda changjafam loduna leinare thamoi shokningai oiraba numit adu tungi mirol singna ningsing haunabagi pandamda thamna pokpe sana sabe yangang pokpe Gwaltabi amade sabungkhok khunauge youth singna punsinduna Gwaltabi Thoudok Ningshing Numit as a Pangtok Nabi Warep Lopne. Sawombung Amadi Nonga Dada Ladyba Relief Camp Singda Changjafam Loduna Ladyba, Gwaltabi Kulge Lanjelaklaba Kunja Sing Sufam Nompam Latabana Maram Oiraka, come Tingna Awa Mayoknare. Gwaltabi Kulge Kunja Sing, Karambamatam da Mayumda Hanjinduna Laba, Fangada Ribano Hide Say, Tambangam the Lady. Langaki Maikadagi Su Chap Chaba Toshil Amata, Gwaltabi Kunja Sing Gitamak Baikalapalatre. Relief camp sing asida laiba naha sing so hingnabagi pandamda aphangba suduna hingnabagi lanfamda lantingnare tha asigi kunipan pangthokadoriba ningsing numit asida lamlai maikei miyamna saruk yabiyu haina mangna makha take politics ki nisada ngawraba ahallaman ima event sing amuktang chumthokminasi aduga isagi hak isagi kholaw asibu namtha bideba singi kanminasi haiduna nupa nupi naha punamakta haijabaga loinana yubabu puning thogat piu This is to all the Kuki civil organizations and to all the Kuki terrorist organizations. Stop committing inhuman crimes. This is not Myanmar, this is India. Send back all illegal immigrants. Stop brainwashing original Kuki inhabitants of Manipur. You all will be brought to justice and punished. Surrender and pay the reparations and stop cultivating and supplying drugs across Indian continent. Hauro maitai nuksabi. Koi lamdamje koi naha koi haudragadi yaroi aduna naha punamakna hobiraga legal loiba khongjang section minaduna Manipur si amutang convinasi haibasi yuvagi maikai haizari